Kamjong District ki Hongbei Village ta leiba Assam Rifles ki temporary camp ama khoishaunaraba Tangkhul singna thugaiduna adu mafam adudagi potchai laukthokuna mafam adu hanghankhre panba yabadi handakta ikui kuidana mafam adugi khunja singgi yum sanaba puba Assam Rifles na ngaihak laitana apanba pi haibadagi muknaba thoktuna mafam adu temporary oina saba camp miyam changdana Thugai Kibani, Adumakpu, Assam Rifles ki Maikaidagi Puba Aduda, Mari Lainaba, Che Chang Yao de Haiduna Fongdo Kibasu, Laitrabani. Adumakpu Hosik Mafam Aduda Nakal Animakta Yashinaba Puraknaba in Tapna Lairi Haidi. Committee on Tribal Union na Tangkhul gi khunja singna kangpokpi amadi Churchanpur faunabagi lambi thingjiliba asi handokpinaba haijakre panba yabadi leilon wifi gi kuki singna liangmai naga kangpugi nupi amagi yum sanaba hotnabada thingbata natana nupi aduda assault tawbaga loinana molest tawnaba hotnai haibagi maralda yaningdaba fongdoktuna lambi asi thingbagi thabak changshilakkhibani loinana Lailon Wi-Fi gi cookie singna numit taraga mangani gi manungda mafam adu thadok tuna chatkinabasu khanghankiba laitrabani.